ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯤꯡꯂꯣꯟ 14ꯅ ꯀꯣꯏꯁꯤꯟꯕ ꯎꯃꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪꯁꯤꯗ ꯂꯥꯏꯒ ꯃꯥꯟꯅꯅ ꯃꯒꯨꯟ ꯆꯦꯟꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯈꯛ ꯈꯨꯟꯗꯥꯏ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤ ꯑꯇꯩ ꯃꯤꯑꯣꯏꯕꯁꯤꯡꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯆꯦꯜꯂꯤ꯫ ꯆꯤꯡꯂꯣꯟ 14ꯅ ꯀꯣꯏꯁꯤꯟꯕ ꯂꯩꯕꯥꯛꯁꯤꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯄ ꯑꯃꯠꯇ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛꯇꯨꯗ ꯂꯩꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯀꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤꯃꯆꯥ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯀꯣꯏꯔꯥꯎꯅꯕꯤ ꯃꯤꯁꯅꯥ ꯑꯅꯤꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯝꯁꯨꯝ ꯍꯦꯛ ꯁꯨꯝꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩꯁꯤꯗ ꯂꯥꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯑꯍꯜ ꯑꯃꯈꯛ ꯂꯥꯛꯂꯒ ꯑꯉꯥꯡ ꯅꯨꯄꯤꯃꯆꯥꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯑꯍꯜꯗꯨ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯤꯃꯆꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯍꯜꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯤꯃꯆꯥꯁꯤꯗꯤ ꯑꯆꯝꯕ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯑꯍꯜꯁꯤꯒꯤ ꯋꯥꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤꯃꯆꯥꯁꯤꯒꯤ ꯃꯄꯥ ꯃꯃꯥꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯉꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯅꯆꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨꯕ꯫ ꯑꯍꯜꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯐꯝꯗ ꯋꯥꯐꯝꯁꯦ ꯍꯥꯏꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯀꯜꯂꯛꯄ ꯀꯟꯖꯥꯎꯕ ꯑꯣꯏꯔꯛꯀꯗꯕ ꯃꯔꯝꯅ ꯋꯥꯐꯝꯁꯦ ꯅꯈꯣꯏ ꯃꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯐꯝꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒꯗꯤ ꯑꯩꯍꯥꯛꯀꯤꯁꯨ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯍꯤ ꯆꯥ ꯀꯌꯥꯃꯔꯨꯝ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯅꯥꯅꯁꯨ ꯂꯩꯕꯥꯛꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯅ ꯅꯥꯀꯜꯗꯒꯤ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯑꯍꯜꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯪꯂꯤꯕꯗꯣ ꯆꯨꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯄꯤꯒꯦ꯫ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏ ꯑꯇꯩꯒꯨꯝꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯒ ꯃꯥꯟꯅꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯇꯣꯞ ꯇꯣꯞꯄꯤ꯫ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯅ ꯇꯧꯕ ꯉꯝꯕꯒꯤ ꯃꯒꯨꯟꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯏꯄꯥ, ꯀꯔꯤ ꯃꯒꯨꯟꯁꯤꯡꯅꯣ ꯑꯩꯈꯣꯏꯕꯨ ꯚꯥꯞ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯏꯍꯦ, ꯑꯩꯈꯣꯏꯗꯤ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯀꯌꯥꯃꯔꯨꯝꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ꯫ ꯃꯔꯝꯁꯤꯅ ꯃꯈꯣꯏꯒ ꯌꯦꯠꯁꯤꯟꯅꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥꯗ ꯑꯊꯤꯡꯕ ꯊꯝꯂꯝꯂꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯆꯤꯡꯂꯣꯟ 14 ꯂꯥꯟꯅ ꯆꯠꯄ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠꯁꯤ ꯃꯈꯣꯏꯒ ꯅꯛꯁꯤꯟꯅꯔꯕꯗꯤ ꯇꯣꯉꯥꯟꯕ ꯂꯝꯆꯠ ꯑꯃ ꯍꯦꯛ ꯑꯣꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯤꯡꯂꯣꯟ 14ꯁꯤꯗꯒꯤ ꯊꯣꯛꯄꯁꯦ ꯌꯥꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯤꯃꯆꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯛꯇ ꯀꯨꯏꯅ ꯇꯤꯜꯂꯣꯏ꯫ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯑꯍꯜꯁꯤꯒꯤ ꯋꯥꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯉꯥꯡꯁꯤ ꯍꯥꯠꯇꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯁꯤ ꯃꯨꯠꯄ ꯅꯥꯏꯒꯗ꯭ꯔꯥ? ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯉꯥꯡ ꯅꯨꯄꯤꯃꯆꯥꯁꯦ ꯃꯥꯡꯍꯟꯈ꯭ꯔꯕꯗꯤ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯁꯦ ꯃꯨꯠꯊꯠꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯗꯤ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯤ, ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯂꯥꯏꯅꯤꯡꯕ ꯑꯍꯜꯁꯤꯅ ꯑꯃꯨꯛ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯉꯥꯡ ꯅꯨꯄꯤꯃꯆꯥꯁꯦ ꯂꯥꯏꯔꯦꯝꯕꯤ 7ꯀꯤ ꯁꯛꯇꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕꯅꯤ꯫ ꯑꯉꯥꯡꯁꯤꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯂꯝꯆꯠꯇ, ꯋꯥꯉꯥꯡꯗ, ꯃꯤꯠꯌꯦꯡꯗ ꯄꯨꯝꯅꯃꯛ ꯁꯨꯝꯍꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏ, ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯗꯤ ꯎꯐꯨꯜꯒꯨꯝꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯃꯈꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤꯃꯆꯥꯁꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯖꯔꯝꯃꯤ꯫ ꯃꯤꯠꯂꯨ ꯄꯦꯔꯥꯡ ꯆꯤꯟꯊꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯔꯥꯜ ꯂꯩꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯕꯨ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯅ ꯎꯃꯪꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯑꯣꯏꯕꯗꯨꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯄꯥ ꯑꯣꯏꯕ ꯃꯍꯥꯛꯁꯨ ꯃꯆꯥꯅ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯨ ꯃꯃꯤꯠꯇ ꯎꯔꯒꯇ ꯂꯩꯔꯦ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯁꯨ ꯈꯨꯗꯛꯇ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯅ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯊꯥꯡ ꯃꯆꯥ ꯑꯃꯅ ꯃꯕꯨꯛꯇ ꯊꯤꯜꯂꯒ ꯍꯥꯠꯈꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯁꯨ ꯃꯐꯝꯗꯨꯗ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯑꯃꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯁꯨ ꯃꯤꯌꯥꯝ ꯆꯪꯗꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯉꯥꯡ ꯅꯨꯄꯤꯃꯆꯥꯁꯤ ꯍꯥꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯂꯥꯞꯄ ꯎꯃꯪ ꯑꯃꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯉꯥꯡꯗꯨ ꯄꯨꯔꯛꯂꯝꯃꯤ꯫
ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯗꯨ ꯆꯤꯡꯂꯣꯟ 14ꯒꯤ ꯑꯔꯣꯏꯕ ꯄꯜꯗꯨꯒꯤ ꯅꯥꯛꯇꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯉꯥꯡꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯈꯛ ꯄꯥꯏꯔꯒ ꯑꯉꯥꯡꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯠꯀꯦ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯥꯠꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯉꯥꯡꯗꯨ ꯍꯥꯠꯈꯤꯕꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯔꯝꯕꯗꯨ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯗ ꯊꯥꯡꯗꯨ ꯄꯤꯔꯒ ꯅꯪ ꯑꯣꯏꯅ ꯍꯥꯠꯂꯨꯔꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯑꯗꯨꯛ ꯄꯥꯡꯗꯕ ꯍꯥꯏꯅ ꯆꯩꯔꯝꯂꯒ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯪꯁꯤꯟꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯉꯥꯡꯗꯨꯒꯤ ꯃꯤꯅꯣꯛ ꯃꯤꯠꯌꯦꯡꯗꯨꯗ ꯃꯈꯨꯠꯇꯒꯤ ꯊꯥꯡꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯃꯔꯩ ꯌꯦꯠꯅꯔꯒ ꯅꯪ ꯍꯥꯠꯂꯨ ꯍꯥꯏꯅ ꯏꯟꯁꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯉꯥꯡꯁꯤ ꯍꯥꯠꯄ ꯉꯝꯕ ꯑꯃꯠꯇ ꯆꯣꯡꯊꯣꯔꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯨꯟꯅ ꯋꯥ ꯈꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤ ꯆꯤꯡꯂꯣꯟ 14ꯒꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡꯁꯤꯒꯤ ꯋꯥꯡꯃꯔꯣꯝꯗ ꯂꯩꯍꯜꯂꯁꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡꯁꯤ ꯁꯣꯏꯗꯅꯃꯛ ꯃꯇꯣꯝꯇ ꯃꯩꯅ ꯆꯥꯛꯊꯦꯛꯂꯒ ꯁꯤꯔꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯉꯥꯡꯗꯨ ꯆꯤꯡꯂꯣꯟ 14ꯒꯤ ꯋꯥꯡꯃꯔꯣꯝꯗ ꯂꯥꯟꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯗꯤ ꯃꯗꯨ ꯂꯥꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯐꯝꯂꯒ ꯃꯈꯣꯏꯗ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯃꯊꯥ ꯁꯥꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯨꯏꯅ ꯍꯣꯠꯅꯔꯕꯒꯤ ꯃꯇꯨꯡꯗ ꯌꯥꯔꯛꯇꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯔꯩ ꯇꯧꯅꯔꯤꯉꯩꯁꯤꯗ ꯑꯉꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯗ ꯃꯈꯣꯏ ꯄꯨꯂꯞꯅ ꯌꯥꯏꯐꯕ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯕꯣꯔ ꯀꯌꯥꯃꯔꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯎꯃꯪꯗꯨꯒꯤ ꯅꯥꯀꯜꯗꯒꯤ ꯇꯝꯊꯤꯔꯕ ꯅꯨꯡꯁꯥ ꯑꯃꯈꯛ ꯊꯣꯔꯛꯂꯒ ꯑꯉꯥꯡꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯑꯉꯥꯡꯁꯤ ꯁꯣꯏꯗꯅꯃꯛ ꯁꯤꯔꯅꯤ ꯍꯥꯏꯅ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯉꯥꯡꯗꯨ ꯅꯨꯡꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯦꯡꯕꯥꯟꯗ ꯊꯝꯂꯒ ꯑꯉꯥꯡꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯑꯉꯥꯡꯗꯨ ꯅꯨꯡꯁꯥ ꯑꯁꯤꯅ ꯆꯤꯡ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯀꯅꯥꯁꯨ ꯇꯥꯗꯕ ꯂꯥꯏꯅꯤꯡꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯕ ꯌꯨꯝꯁꯤꯒꯤ ꯊꯣꯡꯖꯤꯜꯗ ꯊꯝꯃꯝꯂꯒ ꯆꯠꯈꯤ꯫ ꯑꯍꯤꯡꯗꯨ ꯂꯥꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯃꯤꯠꯀꯨꯞꯇ ꯑꯉꯥꯡꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯥꯏꯅꯤꯡꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯂꯔꯦ꯫ ꯂꯥꯏꯅꯤꯡꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤ ꯂꯥꯏꯔ ꯃꯤꯔ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯜꯂꯒ ꯊꯣꯡꯗꯨ ꯍꯥꯡꯅꯤꯡꯗ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯈꯛ ꯊꯣꯡꯖꯤꯜꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯑꯉꯥꯡꯗꯨꯒꯤ ꯃꯑꯣꯡꯗꯨ ꯍꯦꯛ उरुबदा लाइनिंग नुपीदु नुंसीबा हाइबदो पोक्लम्मी। मसिदगिदि अंगांदु लौसिलगा निंगथीना मफम चाबा अमदा तुमहल्लगा थमले। असुमना नुमित खरनीदि हौख्रे। नोंमगी नुमित अमदा लाइनिंग मतै मनाव अनीना अंगांदुबु सुमांग मतोंदा इरुजबिरम्मी। अंगांदुसु यामना हराउना इसिंगदुदा साना सानाना मखुटो मसाओ यामना हराउना लाइनिंग मतै मनाव अनीना तौरिबदु हराउना यारम्मी। असुमना लेरिंगे मतमसिदा उचेक संगु अमखक पाइरकले। अंगांदुना उचेक संगुदुदा यामना मुन्ना येंगलगा लै। असुमना येंगलंबदगी खंगहौदना अंगांदु मसेक मंगालगा लोइनना सनागी फज्जरबा उचेक अमखक ओंथोखरे। तौरिबा मतौदुदा लाइनिंग मतै मनावदुदी खम थेंगना ngakpa हाइबदो ओइरे। अंगांग नुपी मचादुना ओनबा सनागी उचेकतु लाइनिंग मतै मनाव अनीगी युमथक्ता तोंगलगा ngaiहak लैरमलबगी मतुंगदा अहांगबा अतियादा अमुक कोइरै लैना पाइरगा लैरम्मी। तौरिबा मतौसिदा लाइनिंग नुपीदुना थमोय सोकना तेंथाजरए। लाइनिंग नुपी असिना अहांगबा अतियादा यंखलकपा मतमदा नुपी मचाना ओनखिबा सनागी उचेकतु लैरमद्रे। असुम येंगलकपा मतमदा अंगांग नुपी मचादु लाइनिंग नुपीदुगी मतंबाकता तुमलगा अमुक लैरमले। असुमना नुमिसिमसु हौख्रे। लाइनिंग मतै मनावदु नोंगमा नोंगमगी मचागी मतिक मयाइसी असुम असुम खंगलकलम्मी। सही कुनमुक हौख्रे। लाइनिंग मतै मनाव अनिसिना अंगांग नुपी मचासी ममा मपा सकना योलकपसिदा अंगांग नुपी मचासी लैसाबी मपुंग फारकले। अंगांग नुपी मचादुगी ममिंगसु नुराबी हाइना थोले। नुराबीसी असुक्की मतिक येंगबदा सुमतनिंगाई ओय। महाक्सु मपा ममा अनीना चटलिबा लंबीसिदा
ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯨꯞꯆꯔꯝꯃꯤ꯫ ꯅꯨꯔꯥꯕꯤ ꯇꯣꯉꯥꯟꯕ ꯃꯇꯤꯛ ꯃꯒꯨꯟ ꯀꯌꯥ ꯂꯩꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝꯕꯨ ꯁꯥꯐꯣꯡꯉꯤ꯫ ꯑꯇꯩꯒꯤ ꯃꯇꯝꯗꯗꯤ ꯁꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯧꯔꯒ ꯑꯗꯨꯃꯛ ꯂꯩ꯫ ꯅꯨꯔꯥꯕꯤꯅ ꯑꯣꯜꯂꯤꯕ ꯁꯥꯁꯤ ꯂꯥꯏꯅꯤꯡꯕ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯍꯩꯀꯣꯜ ꯑꯃꯗ ꯃꯅꯤꯡ ꯇꯝꯅ ꯂꯩꯍꯜꯂꯤ꯫ ꯁꯥꯁꯤ ꯅꯨꯔꯥꯕꯤꯅ ꯑꯣꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯈꯪꯂꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯔꯦꯜ ꯑꯃꯗꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯌꯥꯝꯅ ꯀꯤꯅ ꯑꯃꯗꯤ ꯂꯨꯅ ꯂꯧꯅꯔꯝꯃꯤ꯫ ꯅꯨꯔꯥꯕꯤꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨꯁꯨ ꯅꯨꯔꯥꯕꯤꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯅꯨꯔꯥ ꯂꯩꯕꯥꯛ ꯍꯥꯏꯅ ꯊꯣꯟꯈ꯭ꯔꯦ꯫ ꯅꯨꯔꯥ ꯂꯩꯕꯥꯛ ꯑꯁꯤ ꯅꯨꯔꯥꯕꯤꯅ ꯆꯥꯛꯍꯣꯡ ꯉꯥꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯝꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥ ꯇꯞꯅ ꯄꯥꯜꯂꯤ꯫ ꯅꯨꯔꯥꯕꯤꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯌꯥꯏꯃꯇꯣꯡ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯟꯕ ꯈꯨꯠꯀꯟ ꯄꯥꯟꯒꯟꯕ ꯂꯩꯕꯥꯛ ꯑꯃꯈꯛꯁꯨ ꯂꯩ꯫ ꯅꯤꯡꯊꯧ ꯌꯥꯏꯃꯇꯣꯡꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯃꯍꯩ ꯕꯤꯗ꯭ꯌꯥꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯝꯊꯕꯤꯅꯕ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯌꯥꯏꯃꯇꯣꯡ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯍꯥꯏꯔꯒꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯁꯤ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯆꯦꯟꯗꯦ꯫ ꯂꯥꯟ ꯇꯧꯔꯒꯇ ꯃꯤ ꯍꯥꯠꯂꯒꯇ ꯃꯥꯒꯤ ꯍꯔꯥꯎꯖꯕꯤꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯂꯥꯟ ꯀꯌꯥ ꯄꯥꯝꯗꯦ, ꯁꯥꯟꯇꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯃꯄꯥ ꯌꯥꯏꯃꯇꯣꯡꯅ ꯅꯤꯡꯊꯧꯒꯤ ꯐꯝꯊꯣꯜ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅ ꯃꯍꯨꯠ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯐꯝꯒꯤ ꯃꯇꯥꯡꯁꯤ ꯍꯦꯛ ꯄꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯍꯜꯁꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯌꯥꯏꯃꯇꯣꯡ ꯈꯪꯁꯣꯟ ꯍꯦꯛ ꯁꯣꯟꯊꯔꯛꯂꯦ꯫ ꯃꯄꯥꯒꯤ ꯐꯤꯕꯝꯁꯤꯗ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯃꯔꯨꯝ ꯇꯥꯟꯅꯔꯒ ꯃꯄꯥꯒꯤ ꯑꯅꯥꯕꯁꯤ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯃꯁꯥꯗꯨ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯁꯨ ꯌꯥꯝꯅ ꯃꯤꯄꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯌꯥꯏꯃꯇꯣꯡꯒꯤ ꯃꯆꯥ ꯑꯍꯜꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯅ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯁꯤꯕꯒꯨꯝ ꯇꯥꯔꯒ ꯂꯩꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯄꯥꯒꯤ ꯑꯋꯥꯕꯒꯤ ꯃꯇꯧꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯊꯥꯔꯒ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ ꯃꯗꯨꯗꯤ ꯍꯧꯒꯠꯄ ꯉꯝꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯌꯥꯏꯃꯇꯣꯡꯕꯨ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯕ ꯃꯤꯗ ꯃꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯀꯌꯥꯗ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯎꯖꯦꯜꯁꯤ ꯊꯥꯕ ꯃꯇꯝꯗ ꯇꯥꯟꯖꯥ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯌꯥꯏꯃꯇꯣꯡꯒꯤ ꯈꯨꯗꯥꯡꯒꯤ ꯃꯤꯍꯨꯜ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯦ, "ꯏꯁ, ꯃꯁꯤꯗꯤ ꯏꯕꯦꯝꯃ ꯅꯨꯔꯥꯕꯤꯗ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯌꯦꯡꯕ ꯉꯝꯂꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜꯁꯤ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯊꯩ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯩꯅ ꯂꯥꯟꯃꯤ ꯀꯌꯥꯃꯔꯨꯝ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯊꯥꯔꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯕ? ꯍꯥꯏ, ꯀꯅꯥ ꯂꯩ? ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯐꯥꯔꯒ ꯄꯨꯔꯛꯑꯣ꯫ ꯑꯗꯨꯒ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯂꯥꯌꯦꯡꯂꯒ ꯐꯔꯕꯒꯤ ꯃꯇꯨꯡꯗ ꯃꯥꯕꯨ ꯁꯥꯒꯤ ꯁꯦꯔꯪꯗ ꯐꯥꯔꯒ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯤ ꯐꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯍꯥꯠꯁꯪꯗ ꯕꯣꯗꯤ ꯑꯣꯏꯅ ꯊꯝꯒꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯅ ꯌꯥꯝꯅ ꯐꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯥꯡꯂꯦ ꯔꯥꯖꯀꯨꯃꯥꯔ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯄꯨꯝꯅꯃꯛ ꯁꯣꯏꯔꯦ꯫ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯂꯣꯏꯅꯃꯛ ꯇꯣꯛꯂꯒꯅꯤꯗꯣ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯝꯅ ꯀꯟꯃꯟꯈ꯭ꯔꯦ꯫ ꯅꯨꯔꯥꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯀꯅꯥꯅꯁꯨ ꯊꯤꯕ ꯎꯕ ꯐꯪꯂꯣꯏ꯫ ꯃꯉꯣꯟꯗ ꯍꯥꯏꯖꯕ ꯑꯃꯗꯤ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯔꯥꯖꯀꯨꯃꯥꯔ, ꯅꯍꯥꯛꯅ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯁꯨ ꯍꯥꯏꯔꯤꯕ ꯅꯨꯔꯥ ꯂꯩꯕꯥꯛꯇꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯤꯡꯅꯒꯅꯨ꯫ ꯃꯗꯨ ꯅꯍꯥꯛꯀꯤ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤꯗꯣ꯫ ꯍꯥꯏꯅꯕ ꯂꯩꯕꯅꯤ, ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯃꯨꯛꯄꯁꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯃꯨꯛ ꯂꯩꯕꯅꯤ"꯫ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯤ, ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯕꯨ ꯁꯤꯡꯅꯔꯛꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯛꯇ꯭ꯔꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯐꯩ, ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ, ꯅꯨꯔꯥꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯃꯥꯕꯨ ꯃꯥꯒꯤ ꯂꯩꯕꯥꯛꯅ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯂꯥꯠꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯖꯤꯟꯕꯤꯌꯨꯗꯣ꯫ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯅꯨꯔꯥ ꯂꯩꯕꯥꯛ ꯊꯣꯟꯕꯅꯤ"꯫
ꯋꯥꯐꯝꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯥꯏꯃꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯩ, ꯉꯁꯤꯗꯤ ꯅꯨꯔꯥ ꯂꯩꯕꯥꯛꯁꯤ ꯇꯨꯝꯅ ꯎꯠꯀꯤ ꯃꯄꯩꯒꯨꯝ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯇꯥꯔꯦꯗꯣ꯫ ꯑꯗꯨꯒ ꯅꯨꯔꯥꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯃꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯃꯃꯥꯡꯗ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ꯫ ꯍꯥꯏ ꯂꯥꯟꯃꯤꯁꯥ, ꯂꯥꯟꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯅꯨꯔꯥ ꯂꯩꯕꯥꯛꯇꯨ ꯉꯁꯤꯗꯤ ꯎꯠꯀꯤ ꯃꯄꯩꯒꯨꯝ ꯇꯨꯝꯍꯟꯒꯗꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ꯫ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯟꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯂꯥꯟ ꯆꯠꯁꯤ ꯍꯥꯏꯔꯝꯗꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯗꯕꯒꯤ ꯃꯔꯝꯗꯤ ꯃꯅꯥꯎꯅꯨꯄꯥꯗꯤ ꯂꯥꯟ ꯍꯥꯏꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯈꯪꯉꯤ꯫ ꯁꯒꯣꯜ, ꯁꯥꯃꯨ, ꯂꯥꯟꯃꯤ ꯁꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯕꯗꯨ ꯂꯥꯟ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯤꯟꯊꯕ ꯇꯧꯗ ꯆꯠꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯂꯥꯏꯅꯤꯡ ꯑꯍꯜꯗꯨꯗ ꯑꯃꯨꯛ ꯍꯪꯉꯤ, ꯏꯄꯨꯅ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯇꯥꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯁꯨꯗ ꯆꯤꯡꯅꯕ ꯂꯩꯇ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨꯕ꯫ ꯔꯥꯖꯀꯨꯃꯥꯔ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯇꯣ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯅꯤꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯒ ꯅꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗꯣ ꯇꯦꯟꯒꯅꯤꯗꯣ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯟꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯏꯄꯨ, ꯊꯥꯡ ꯇꯦꯟ ꯇꯥ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕꯗꯒꯤ ꯍꯩꯔꯕ, ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯔꯤꯕ, ꯃꯃꯤꯡꯇ ꯇꯥꯕꯗ ꯊꯛ ꯊꯛ ꯅꯤꯛꯅꯔꯤꯕ ꯀꯤꯅꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯨꯅ ꯍꯥꯏꯔꯤꯁꯤꯕꯨ… ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯔꯥꯕꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯃꯔꯧ ꯇꯧꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜꯁꯤꯅ ꯁꯣꯔ ꯑꯃꯈꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯔꯥꯖꯀꯨꯃꯥꯔ, ꯅꯨꯔꯥꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ, ꯂꯥꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯤ ꯃꯌꯥꯏ ꯆꯦꯟꯕ ꯁꯛꯎꯗꯕ ꯂꯥꯏ ꯈꯔꯅ ꯉꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯑꯗꯨꯒꯨꯝꯕ ꯂꯥꯏꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯨꯟꯗ꯭ꯔꯪꯒꯤ ꯃꯥꯂꯪꯒꯨꯝ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯆꯪꯕ ꯑꯃꯗꯤ ꯁꯤꯡꯅꯕ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯪ ꯊꯤꯖꯕꯒ ꯄꯥꯡꯈꯛꯅꯤꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯜꯗꯨꯗ ꯆꯪꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯂꯝꯆꯠ ꯕꯦꯚꯥꯔ ꯐꯖꯕ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ꯫ ꯃꯐꯝꯗꯨ ꯂꯥꯏꯒꯤ ꯂꯩꯕꯥꯛ ꯑꯃꯒꯨꯝꯅ ꯐꯖꯕꯅꯤ꯫ ꯑꯇꯣꯟꯕ ꯁꯥ ꯉꯥ ꯖꯤꯕ ꯀꯌꯥ ꯃꯔꯨꯝꯒꯤ ꯄꯣꯊꯥꯐꯝꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯒꯣꯜ ꯁꯥꯃꯨ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯨꯔꯥꯕꯤꯒꯤ ꯂꯩꯕꯥꯛ ꯅꯨꯔꯥ ꯂꯩꯕꯥꯛꯇ ꯂꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯌꯥꯏꯃꯇꯣꯟꯒꯤ ꯃꯆꯥ ꯑꯍꯜꯗꯨ ꯅꯨꯔꯥꯕꯤꯒꯤ ꯂꯩꯕꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯆꯤꯜꯗ ꯈꯪꯁꯣꯟ ꯍꯦꯛ ꯁꯣꯜꯂꯤ꯫ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯃꯐꯝꯁꯤꯕꯨ… ꯐꯩ, ꯄꯨꯝꯅꯃꯛ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯁꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯩ ꯉꯥꯛꯅ ꯆꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯔꯝ ꯆꯥꯗꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯅꯨꯔꯥ ꯂꯩꯕꯥꯛꯅ ꯐꯅ ꯀꯟꯅ ꯂꯥꯟ ꯂꯦꯞꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯟꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯌꯥꯏꯃꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯅꯨꯔꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯥꯗꯕ ꯃꯈꯩ ꯂꯥꯟ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯣꯛꯅꯔꯤꯕ, ꯂꯥꯟ ꯇꯧꯅꯔꯤꯕ ꯃꯐꯝꯗꯨꯗꯤ ꯂꯩꯕꯥꯛꯇꯨꯒꯤ ꯁꯅꯊꯣꯡꯒꯤ ꯃꯄꯥꯟꯗ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯟ ꯇꯧꯗꯅꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯦꯞꯄꯨ ꯌꯥꯗ꯭ꯔꯕꯗ ꯅꯨꯔꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯁꯥꯎꯔꯛꯄꯗꯒꯤ ꯂꯥꯟꯃꯤ ꯀꯌꯥꯃꯔꯨꯝ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯍꯥꯏꯕꯗꯨ ꯁꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯨꯔꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯇꯨꯡꯍꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯤ ꯑꯅꯥ ꯀꯌꯥꯁꯨ ꯌꯥꯎꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯔꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯋꯥꯀꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯌꯥꯏꯃꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯃꯔꯝ ꯑꯃꯠꯇ ꯂꯩꯇ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯎꯁꯤꯠꯇꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯇꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯔꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯌꯥꯏꯃꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯅꯁꯨ ꯅꯤꯡꯊꯧꯒꯤ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯗꯨ ꯅꯨꯔꯥꯕꯤꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯗꯣꯂꯥꯏ ꯑꯃꯗ ꯃꯅꯥꯏ ꯃꯁꯤꯜ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯅꯤꯡꯊꯧꯁꯤꯅ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯤꯒꯤ ꯄꯥꯎꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯅꯨꯔꯥꯕꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯔꯥꯕꯤꯗꯨ ꯊꯝꯕꯥꯜ ꯉꯥꯛꯇ ꯁꯥꯠꯄ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯃꯗꯒꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯐꯥꯎꯒꯠꯂꯛꯂꯒ ꯑꯃꯗꯤ ꯏꯁꯤꯡ ꯃꯊꯛꯇ ꯅꯦꯠꯂꯒ ꯂꯩꯕꯥꯛꯇ ꯆꯠꯄꯒꯨꯝ ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯂꯒ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯅꯤꯡꯊꯧꯗꯨꯗ ꯋꯥꯗꯤ ꯉꯥꯡꯗ ꯂꯩꯇꯦꯡꯇꯅ ꯅꯤꯡꯊꯤꯔꯕ ꯇꯦꯟ ꯌꯥꯏꯑꯣꯏꯕ ꯑꯃꯈꯛ ꯄꯤꯔꯛꯂꯝꯃꯤ꯫
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯨ ꯅꯨꯔꯥꯕꯤꯗ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯁꯒꯣꯜ ꯗꯣꯂꯥꯏ ꯇꯣꯡꯂꯒ ꯃꯍꯥꯛ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯟ ꯇꯧꯅꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯈꯤ꯫ ꯃꯇꯨꯡꯗ ꯅꯨꯔꯥꯕꯤꯁꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯏꯄꯥꯛ ꯏꯌꯥꯏꯗ ꯑꯃꯨꯛ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯌꯥꯏꯃꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯌꯥꯝꯅ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯂꯒ ꯅꯨꯔꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥꯃꯔꯨꯝꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯀꯣꯛ ꯀꯛꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯂꯥꯎ ꯈꯣꯡꯂꯒ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯤ ꯀꯤꯗꯨꯅ ꯆꯦꯜꯂꯤ? ꯅꯈꯣꯏꯅ ꯊꯧꯅꯥ ꯐꯔꯒꯗꯤ ꯊꯣꯡꯖꯥꯎꯁꯤ ꯍꯥꯡꯉꯨ!" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯔꯥ ꯂꯩꯕꯥꯛꯀꯤ ꯊꯣꯡꯖꯥꯎꯁꯤ ꯍꯥꯡꯕ ꯉꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯊꯣꯡꯖꯥꯎꯁꯤꯒꯤ ꯑꯃꯗꯤ ꯈꯨꯜꯁꯤꯒꯤ ꯑꯀꯣꯏꯕꯗ ꯏꯁꯤꯡꯒꯤ ꯏꯄꯥꯛꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯃꯤ ꯑꯃꯗꯤ ꯏꯁꯤꯡꯗꯨꯗ ꯇꯝꯊꯤꯔꯕ ꯁꯥ ꯉꯥ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯖꯤꯕ ꯀꯌꯥꯃꯔꯨꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯡꯁꯤ ꯍꯥꯡꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯤꯡꯊꯧ ꯌꯥꯏꯃꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯃꯈꯧ ꯄꯣꯡꯅ ꯆꯪꯕꯗꯤ ꯉꯝꯗ ꯂꯥꯎꯔꯤꯕꯁꯦ꯫